MSTV mieng tabi basingbu nomaithem kajalna khurumjari hauzik nungthil ge ba pauk pizari Pre-primary oza lobagi wahauda phajinkiba desamgi thomi ahum ngasi chairap korta lupa listing kontra gi PR bond thadokre hiramasiga marilina desamgi general secretary nongthomam thoithoibana phongdorakpada desamna changsilakpa khongjangda phajinkiba lup asigi thomi ahum ngasi thadoroklabasu makhatana lup asina changsinkiba khongjang hanbaleitana democratic oiba mawongda khongjang changsinkhigani loinena ngasi desamna changsiliba khongjang asi tungda lakadawriba mahairoi singi damaktani amadi training tawdana karamna pre-primary oza oigani hauzik lariba education minister director ningthaunati mathangi atopa anawa minister amadi director ama lakpa matamda NAP 2020 gi guideline matung inna train tawdaba ozana oza oiba yarwe haina haraklabadi masida mangjagadawriba asi miyam pumnamakni maram asina matik chaba pre-primary training institute ama hangdriba phawba desamna khongjang changsinkhigani haiki Now, Tabak Loksan Grakanda, Minister C. Omonate, Director Omonate, Makoi Logibe, Makochakibe, Anobola, and the center say, Hangam the Targati, Anobola Iva, Matamuda Nobola Iva, Director Natragram, Minister Duna, ID Kang de Matam the Tormonate, Masi Hangma, no more had on the Hangi the Targati, Mango to Shikano, but Hosi, Yamna Korang Ladybug, Oza, Organin Ladybug, Sing Su Mangani, Aduga. Madura Ladybug Satra Sindo, Madura and Mangani have said, Massimiam Madi Lebak, Lebaksigi, Lengatsuli Pariba, government is to come to it to the Lebak Miam, Massi understand Torkanda, the San Chancellor Bokong said, Massikarina Semuna, come to it have said, Massitamzage, Aduga Hosi. Congress ke lusingba Rahul Gandhi gi chahi yankaimari surakpaga marilina Manipur Pradesh Congress Committee amadi Manipur Pradesh State Congress na sinduna RIMS ki Department of Immunohematology and Blood Transfusion da nomagi oina blood donation camp ama pangthokre tharomadu da saru yakiba MPCC gi president MLA Kaisa Megasandra na hai Congress ke lusingba Rahul Gandhi gi ngasi yankaimari suba mapok numit asida aphaba nungaiba paujal pibaga loinana mahak asi Manipur bu amadi India bu kanbigadaba achangba luchingba amani mahak lamdamasigi praja singi ihul khangba amasuni hauzik lamdamasida thokliba wathok lanthok asina maram oiraga asuk ana yarakpada igi awapa lakpa matamda kharada oirabasu menkhatpa ngamgadra haibagi pandamda luching asigi chahi yankaimari surakpaga marilina thorom asi MPYC na thodang loduna pangthokpani haiki ngasigi thorom aduda MPYC gi president and popular MPCC gi thopuba sing amadi karmi kayana EPK ngasi MPCC Manipur Pradesh Congress Committee amadi akhoi Youth Congress Committee na organize tawraga blood donation camp ama mahaki birthday ga mari leinana kona pangthok chari Rahul Gandhi ji da aikoina wish tawjari afaba nungai ba amasung afaba hakchang ngasigi mahakna pokun midasida wish tawjari amadi Rahul Gandhi ji si aikoigi tungi hope ni aikoigi tungi asa oiriba mahakna Manipur kan mungamgani National Public Health Dentistry Day 2024 ngasi Department of Public Health Dentistry Dental College RIMS Imphal na sinduna RIMS Jubilee Hall da pangthokre tharomaduda Professor G Sunil Kumar Sharma Director Regional Institute of Medical Science Imphal Dr. L Swasti Saran Additional DDZ amasung Director EMR Ministry of Health and Family Welfare Government of India Professor N. Sanjeev Singh, Medical Superintendent, Regional Institute of Medical Sciences, Imphal, Professor Brojan Singh Akoijam, Dean, Academics, Regional Institute of Medical Sciences, Imphal, Professor B. Praveen Reddy, Principal Dental College, RIMS, Imphal na athoiba mithungmen oina saru yaki. Tharom adugi saru ama oina Professor Dr. Atul Goyal, Director General, Health Services, Ministry of Health and Family Welfare Government of India na wangang laduna life oral health care asi yamna maru oiba oral cavity asina hakchang manunggi thong oribani maram asina hakchang phana thamnaba amadi human microbiome singdagi ngangthoknaba good oral oina thamba mathau tai cheksin ba haiba asina hakchang phana thamnabagi achoba khongthang amani loinana aikoina nutrition diet kaya chari adubu maru oribadi aikoina kari jai haiba adu nate
karamba matamda chai amadi karamna chai haiba asina maruni amadi ekhoina chaba matamda hatu chaba amadi matam chana chadabana hypertension sugar level wanghali haina mahangna makha taki not affect the oral hygiene, but sugar definitely does. Similarly, eating far too much frequently is another reason how we affect our oral hygiene. It's very important to have good gaps between meals so that the oral hygiene is maintained. I am not a very big fan of brushing the teeth every time I eat, because whether you talk of toothpaste, whether you talk of the toothbrushes, they would lead to some bit of erosion of the dental enamel and will harm it. So better bring down your frequency of meals. And old Indian habits always mentioned that you should be eating just twice a day. If you go back to the habits of rural India, where India was essentially a farming community, we used to eat only twice a day. Now coming to so-called holistic health care, well, it's nice that public health dentistry, when you talk about it, it deals with prevention. Manipur gi ngamkhai kaiba yare haiduna thawaina ponta pikhiba athoba singi thaunabu ningshingduna ngasigi mirolna Manipur amukta kanhause haina RPI athawalegi National Secretary Maheshwar Thaunaujamna phongdorakli kulumdoi shuba the Great June Uprising Unity Day ga mari lenana Maheshwar Thaunaujamna sinduna Delhi gi Sastri Bhavan da leiba Social Justice and Empowerment Ministry gi office ta pangthokiba thawanga mari lenana wafam asi mahakna haikibani RPI athawalegi National Secretary Maheshwar Thaunaujamna luchingduna atai party gi member kayana saru yaduna pangthokiba thawram aduga mari lenana Maheshwarna makha taraduna hai adungai inglising ani shupna amada Manipur gi ngamkhai kaiba yare haina Manipur gi miyamna hawrakiba ihauda thawai thakraba athauba 19 gi thauna adu ngasigi mirolna matau tamba matam oire Manipurna asiyongna mai chakliba sida lamdam asigi miyam maru oina miyam gi thabak tawgani haina tholokliba khudingmakna amata oina lepminaduna Manipur kanaba hotnase haina mahakna makha taki representative miyam sina amutang imaleba kandaba yade ko ai gi brasiti gi fil adu ada kaem taka lekte ko ai ras imaleba kandaba yade ko habi wakalonda changsin minaraga amutang imaleba si yam thuna amutang yai phana thamnaba santi leinaba thamnaba tangdu leitana thamnaba amutang pulap khotna minasi haiduna Maheshwar gi side dagi arumjari Phayeng High School da mapungfana takpi tambinaba oja laitabana satra masing hantharakli haina Phayeng High School gi headmaster in charge angom tomana phongdokre wapha masing asi Phayeng High School gi handa class 10 thakiba mahiroi sing mai panglakpada school asina taramna opagi tharamga mari lenana phongdokibani tharam aduda school adugi oja sing amadi sekmai SC gi former minister Ningthaujam Biren Susaru yaki mahakna makha taraduna hai haukiba chahi lisingani kun haurakpadagi headmaster gi in charge oina puraga lakli ahanba lakpada oja 13 leirami adubu haujikti oja 10 khaktamak ngairi amadi lisingani kunithoi kulumdoida mahiroi chama humfunithoi leirami adubu chatliba chahi lisingani kunmari asida oja 10 lei amadi mahiroi chama 13 khaktamak ngaisilakle lisingani kulumdoi kunmari da mahiroi 38 exam thabada Kuntramak pass tauki adubu amadi fail oiki lenga ki school ama oina infrastructure sing matik chana leiragasu mapungfana takpi tambinaba oja masing watpana mahiroi singi masing hantharakpani haibada haimanba thokloi mama mapa singnasu takpinaba oja masing walakpanina macha singbu private school da thanaba achoba maram ama oheli school fagat hansi mission gi scheme singda face kuding makta Phayeng High School yarwakte adubu PM Sri gi scheme asida di yari scheme asina school asigi dama khudong chaba yamna piri adubu nakal amaromda oja watpana khudong chadaba kaya mayokna hali mari lenaba director sing unare local MLA su unare JEO su unaduna watliba oja sing asigi matangda high grade adubu ngasi phawba tharakte thabok oina pangtholatri haiba apam phongdokhi this subject se oja ani dagi science to oja ani maths amaga ahum oja ahum dagi sukta tabiya dawa adugumba lakpanina koi ke tawuni masi anga khantarpagi watsi akogi oja watadagi ne hana khali aduga matik chana oja si thambiragadi akogi si atuba matamda angang se hapkal kani han khanje maramdi relief ta leriba hoje aigi si akogi school se mamangi me loiselakadagi me
Kari Maranggi Home Affairs Minister Amit Sahana Kaukiba High Level Mifamda Manipurgi Minister N. Biren Singbu Yahoin Kidribano High Nangasi Women Association for Socio-Economic Development Wasaki President N. Ongbi Nibarani Devina Mahaki Mayumda Pangtokiba Paumi Singa Unabada High Kray Makatana Nibarani na Haikibada Nahanjungi Tang Tara Tareta Delhi Union Home Minister na Chair Lauduna Pangtokiba High Level Meeting Aduda Ekoi Manipur Asigi Mapimapa Ama Oriba CM N. Biren Bu Yahon Dabasi Kari Gino, Masana Yauroi Haibagira, Natraga, Makoi Pau, Pirak Tabagira Haiba, Ekoi Praza Ama Oina Kangba Pami. Adubu Amaramda, Chahi Ama Hena Irang Topasida, no Mata Indiana, Wahai Ama Pau, Hayak Traga, Handak Manipurgi Matanga, Wa Kanarapa Sigi Damatadi, Yamna Nuaijay, Adubu Manipurgi Damata, Lokiba Warip Singda, Manipurda Piat Nahanba, Afaspa Tamba Amadi, Assam Rifles na Luching Duna, Combing Operations na Hangani Haibadu, Ekoi Manipurgi Praza Ama Oina, Yaning de Haina Fundoki. On 17 जून को बैठक करके मणिपुर के लिए मीटिंग चल रहा है, इसी तो बहुत हम खुशी मिलता है, लेकिन मणिपुर के लिए तो पीआर अफसा और कॉम्बिंग ऑपरेशन ऐसा बात तो हम नहीं मानेंगे, हम नहीं मानता है। इसीलिए भारत सरकार को गुजारिश है, रिक्वेस्ट है, इसी पॉइंट को वापस ले लेना चाहिए। Paugi Mifam Aduda Saru Yakibi, Women Welfare Organization Kanglei Park, Waki General Secretary Hais Chandrabala Devina Haikibada, Jungi Tang Tara Tareta, Delida Pamkiba, High Level Mifamda, Chief Minister N. Biren Bu, Yaudaba State Nungaitaba Fondokchay, Amadi Pamkiba Meeting Aduda, Lepkiba Warip Kara, Manipur Praza. Na yaning daba madudi Manipurda afaspa amadi PR thamgani haibagi wapam asi yaning de haina phongdoki ngasigi paumi singa unaba duda wasake President Y Ragini Devi, Assistant Secretary W Desudat Leima, Women Welfare Organization Kanglei Park Waki President Hais Thoibi Devi su saru yaki matang asida nunthagi pau sanu solution jari mi eng tabiri basingbu amukana khurumjari